7.62 mm medium machine gun Sijinnabagi training Pibinaba Ayeba Cherol Pikhre Pawasi Kangla Pau Siedagi Lokhatsavane 7.62 mm medium machine gun Mark 2A1 Nongmai Sijinnabagi training Pinaba Instructor Thabira Uhaina Manipur Police Training College Pangaigi Assistant Director Administration S Gautamna 57 Suba Mountain Division ki Colonel GS Operation da Ayeba Cherol Pikhre Cherol aduna hai Manipur da thokle ba irang asi laksina bohonabada Manipur Police Department ki 7.62 mm LMG MK 2A1 nongmai khara Jabalpur da laiba Ordnance Factory dagi Leire LMG sing asi Manipur yauruktuna Leire adumoy namak Manipur Police ta khulai asibu Sijinnaba training fangnaba manpower laitavana Yangkai taret Suba Mountain Division na Manipur Police Training College Pangaida training team mama thabirao Training asi tha asigi mapandagi numit kunmathoi ni sathagadavane training team madugi laifam safam MPTC na sinduna thamlai maramaduna training team madu tha asigi taret ki mamangda thabirao haina su Cherol asina makha na palle Khunjasing Numidangi Matamda Tumbagi Mahut Kukigi drone Pairakpa Yengduna Leire Nongshum Miyam Pawasi Paunil Khon Pausiedagi Lokhatsavane Nongshum da nauna sariba police outpost Central Forcing Thamba Yaroi Haina Nongshum Development Committee ki Secretary Yumlembam General na Paumising da Phongdokre Wafam asi ngarang Nongshum da leiba Ibudong Nongda Lairen Pakhangba Community Hall da Pangthokiba Paugi Mifam da General na Phongdokibane Mahang na makha taraduna hai Nongshum hai diba khulasi Khamen lok yauna Kukigi khul mapan ga yumlo na duna leirivane Hauji su numidang khudingi Kukising na drone pairakuna Nongshum amadi thangnariba khul Uyumpok amadi lamboy khulge Khunjasing da akiba poghalle Kukising na numit khudingi drone thagalagli basida haujik leidiba Assam Rifles na karigumba paukhum amata pidre Assam Rifles ki manak naksin na Kuki terroristing na mathau tawrakbada karisu haidabana Nongshum khulda sariba outpost asi Central Forcing leidavade Kuki yoksilakpa yabagi akiba Khunjasing da leire kadang banlom da Kukising na bom thada duna landarakbada manak nakpada leiriba BSF da Pibinaba Ayeba Get Lonson Kibagi Pau Tabada Nongshum Khulda Central Force Laibada Khunjasing Kanbirakani Haibagi Thazaba Karisu Leitre Central Force Thambagi Mahut State Force Matiksana Thambiyu Hainasu Mahakna Makhatana Phongdokhe